ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯐꯤꯡꯉꯥꯡ ꯏꯟꯕꯤ ꯃꯃꯥ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯐꯤꯡꯉꯥꯡ ꯏꯟꯕꯤ ꯃꯃꯥ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯔꯕꯅꯤ ꯕꯕꯂꯨꯗꯨ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯔꯕꯒꯤ ꯇꯨꯡꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯅꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯅ ꯈꯟꯖꯩ ꯇ꯭ꯔꯦꯟ ꯑꯁꯤꯗꯤ ꯃꯤ ꯄꯥꯛꯅꯕꯨ ꯇꯣꯡꯉꯝꯗ꯭ꯔꯦꯅꯤ ꯃꯊꯪ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯂꯣꯏꯅꯃꯛ ꯂꯩꯍꯧꯔꯕ ꯖꯥꯠꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯔꯤꯕꯁꯤꯅ ꯄꯣꯠ ꯆꯩꯒ ꯑꯃꯨꯛ ꯋꯥꯠꯂꯝꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯕꯂꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨꯗ ꯍꯨꯝꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯀꯔꯤ ꯑꯃꯠꯇ ꯃꯄꯣꯞ ꯀꯥꯏꯔꯝꯗꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯃꯌꯥꯝꯅ ꯍꯨꯔꯥꯟꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯅꯣꯡ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯅꯣꯡ ꯇꯥꯖꯔꯕꯁꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯤ ꯑꯗꯨꯃꯛ ꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯂꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯊꯥ ꯊꯣꯛꯑꯒ ꯅꯣꯡ ꯆꯨꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯩꯍꯦ ꯅꯨꯡꯁꯥ ꯁꯥꯔꯒ ꯅꯣꯡ ꯇꯥꯕꯗꯨ ꯉꯥꯏꯔꯦꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯑꯇꯤꯌꯥ ꯃꯊꯛꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯣꯡꯗꯨꯝ ꯑꯃꯅ ꯅꯣꯡ ꯇꯥꯍꯜꯂꯤꯕꯗꯨ ꯎꯔꯤ ꯅꯣꯡꯗꯨꯝ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯟ ꯈꯔ ꯑꯍꯥꯡꯕꯗꯅ ꯊꯥꯕꯜ ꯑꯗꯣ ꯉꯥꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜ ꯑꯗꯨꯁꯨ ꯅꯣꯡ ꯑꯗꯨꯅ ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯁꯤꯟꯈꯤꯗꯨꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯈꯔ ꯉꯥꯜꯂꯝꯕ ꯑꯗꯨꯁꯨ ꯃꯝꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯜꯂꯤꯕ ꯍꯥꯏꯕꯕꯨ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨ ꯈꯛꯇꯅꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯉꯝꯕ ꯃꯤ ꯌꯥꯝꯅ ꯀ꯭ꯔꯤꯛ ꯏꯟꯅꯔꯝꯕꯗꯨ ꯐꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯤꯗꯤ ꯑꯗꯨꯃꯛ ꯇꯣꯡꯂꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯕꯂꯨꯗꯣ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯂꯦ ꯃꯁꯤꯗꯒꯤꯗꯤ ꯕꯕꯂꯨꯅ ꯀꯅꯥꯗ ꯁꯤꯟꯅꯔꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯔꯨ ꯂꯩꯗꯨꯅ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃ ꯁꯨꯝ ꯌꯦꯡꯉꯛꯏ ꯃꯔꯝꯗꯤ ꯃꯥꯒꯤ ꯈꯥꯎꯁꯤꯡꯗꯨ ꯄꯥꯏꯅ ꯃꯄꯥꯟ ꯊꯣꯛꯄꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯕꯕꯂꯨꯅ ꯈꯥꯎ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯑꯃꯗ ꯊꯅꯝꯂꯒ ꯃꯄꯥꯟ ꯊꯣꯛꯄꯒꯤꯗꯃꯛ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯂꯒ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯍꯥꯛꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯛ ꯊꯤꯟꯗꯨꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯏ ꯕꯕꯂꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯕꯕꯂꯨꯅ ꯁꯥꯟꯅꯔꯤꯕꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯣ ꯉꯥꯁꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯨ ꯇꯥꯟꯅ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯐꯝꯃꯤꯟꯅꯈꯤꯗꯕ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ ꯅꯨꯄꯤ ꯑꯗꯣ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯔ ꯃꯆꯥꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃꯁꯨ ꯄꯝꯂꯤꯕꯗꯨ ꯎꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯑꯗꯨꯁꯨ ꯐꯤ ꯑꯉꯥꯡꯕ ꯑꯃꯅ ꯈꯟꯊꯔꯤ ꯑꯗꯨꯒ ꯑꯉꯥꯡꯕ ꯁꯥꯔꯤ ꯑꯃꯁꯨ ꯁꯦꯠꯂꯤ ꯑꯉꯥꯡꯕ ꯐꯤ ꯄꯨꯝꯅꯃꯛ ꯁꯨꯠ ꯇꯧꯏ ꯍꯥꯏꯕꯗꯨꯅꯤ ꯕꯕꯂꯨ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯕꯦꯛ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅꯒ ꯂꯨꯠꯄꯥꯠ ꯇꯧꯈꯤꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯍꯥꯏꯐꯦꯠ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯀꯔꯤꯃꯠꯇ ꯃꯆꯤ ꯂꯦꯡꯉꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯕꯂꯨꯁꯨ ꯑꯗꯨꯃꯛ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯝꯃꯤ ꯑꯁꯨꯝꯅ ꯐꯝꯂꯒ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯋꯥꯡꯃꯔꯣꯝꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯀꯔꯤꯕꯨ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯤ ꯅꯣꯡ ꯇꯥꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯀꯌా ꯑꯃꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯔꯤ ꯑꯁꯨꯝꯅ ꯕꯕꯂꯨꯗꯣ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯔꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯕꯕꯂꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯂꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯤ ꯑꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯃꯥꯏꯗ ꯅꯣꯟꯊꯈ꯭ꯔꯒ ꯃꯆꯥ ꯑꯃ ꯄꯝꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯩꯈꯤ ꯕꯕꯂꯨ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯍꯪꯂꯨꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯣ ꯑꯃꯨꯛ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯑꯃꯨꯛ ꯎꯏꯊꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯎꯏꯊꯈꯤꯕꯒ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯗꯕꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔ ꯒꯨꯗ꯭ꯔꯣꯡ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯕꯂꯨꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ ꯑꯗꯨꯒ ꯀꯨꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯇꯣꯝꯇ ꯇꯥꯕꯒꯨꯝ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯊꯣꯛꯄ ꯃꯣꯕꯥꯏꯜ ꯌꯦꯡꯕ ꯇꯨꯝꯕꯅ ꯇꯨꯝꯕ ꯀꯌꯥ ꯑꯃ ꯇꯧꯅꯔꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯀꯩꯁꯨ ꯇꯧꯅꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯕꯂꯨꯅ ꯍꯧꯖꯤꯛꯇ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯈꯤꯕꯗꯨꯕꯨ ꯀꯅꯥꯝꯇ ꯇꯥꯍꯧꯗꯕ ꯖꯥꯠꯂ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯩꯕꯨ ꯇꯨꯝꯗ꯭ꯔꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯕꯂꯨꯅ ꯅꯨꯄꯤ ꯑꯗꯨꯗ
ꯀꯩꯗꯧꯔꯕꯒꯦ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯃꯆꯥꯗꯨꯗ ꯍꯦꯛꯇꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯕ꯭ꯂꯨꯅ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯁꯨ ꯍꯧꯖꯤꯛꯁꯨ ꯍꯪꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒ ꯊꯪꯅꯅ ꯐꯝꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯕꯕ꯭ꯂꯨꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯁꯨ ꯃꯥꯜꯂꯤ ꯍꯪꯉꯨꯔꯒꯅ ꯀꯔꯤꯝꯇꯁꯨ ꯈꯨꯝꯗꯦ ꯃꯥꯒꯤ ꯃꯆꯥ ꯑꯃ ꯄꯥꯝꯂꯤꯕꯁꯤꯗ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩ ꯑꯁꯨꯝꯅ ꯕꯕ꯭ꯂꯨꯅ ꯃꯉꯛ ꯏꯟꯗꯨꯅ ꯐꯤ ꯑꯉꯥꯡꯕ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯎꯗꯕꯒꯨꯝ ꯕꯕ꯭ꯂꯨꯗ ꯑꯃꯨꯛ ꯌꯦꯡ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ ꯀꯩꯗꯧꯕꯤꯔꯕꯒꯦ ꯇꯥꯗꯗꯤ ꯑꯁꯨꯝꯅ ꯍꯪꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯄꯅꯣꯅꯦ ꯀꯔꯤꯗꯝꯒ ꯆꯠꯂꯤꯕꯅꯣ ꯏꯁꯥ ꯂꯥꯌꯦꯡꯕ ꯆꯠꯄ꯭ꯔꯣ ꯀꯣꯛꯀꯤꯔꯣ ꯑꯁꯨꯝꯅ ꯍꯪꯕꯗꯨꯗ ꯕꯕ꯭ꯂꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯉꯥꯎꯕ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯨꯗ꯭ꯔꯤ ꯊꯕꯛ ꯑꯃ ꯆꯠꯂꯤꯕꯅꯤ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯁꯟꯗꯨꯅ ꯑꯃꯨꯛ ꯉꯥꯊꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯅꯣꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨꯅ ꯃꯁꯥꯗ ꯐꯨꯕꯗ ꯃꯁꯥꯗꯣ ꯈꯔ ꯏꯪꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯈꯔ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯐꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯟ ꯑꯗꯣ ꯁ꯭ꯇꯦꯁꯟ ꯑꯃꯃꯨꯛ ꯌꯧꯔꯛꯄꯗꯒꯤ ꯇ꯭ꯔꯦꯟ ꯑꯗꯣ ꯈꯥꯝꯃꯤ ꯑꯁꯨꯝꯅ ꯁ꯭ꯇꯦꯁꯟ ꯑꯃ ꯌꯧꯔꯛꯄꯗꯨꯗ ꯉꯁꯥꯏ ꯕꯕ꯭ꯂꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯔꯤ ꯃꯌꯥꯝ ꯊꯣꯛꯅꯈꯤꯕꯗꯨꯗ ꯌꯥꯎꯈꯤ ꯕꯕ꯭ꯂꯨꯁꯨ ꯌꯧꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯦꯛ ꯍꯧꯒꯠꯂꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯏꯉꯥꯎ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯋꯥꯠꯂꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯐꯝꯊꯩ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯔꯦꯡ ꯆꯠꯈꯤꯕꯗꯨꯗ ꯌꯥꯎꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯀꯔꯤꯅꯣ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯈꯟꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇ꯭ꯔꯦꯟ ꯑꯗꯣ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯤ ꯈꯔꯕꯨ ꯌꯥꯝꯃꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯂꯩꯅꯍꯧꯕꯅꯔ ꯀꯔꯤꯅꯣ ꯃꯤ ꯇꯥꯛꯁꯜꯂꯛꯂꯦ ꯕꯕ꯭ꯂꯨ ꯑꯃꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ 5-10 ꯈꯛꯇꯃꯛ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯂꯤ ꯑꯁꯨꯝꯅ ꯇꯣꯡꯗꯨꯅ ꯕꯕ꯭ꯂꯨ ꯑꯃꯗꯤ ꯃꯈꯣꯏ 5-10 ꯑꯗꯨꯒ ꯑꯁꯨꯝ ꯌꯥꯡꯅ ꯑꯁꯨꯝ ꯇ꯭ꯔꯦꯟ ꯑꯗꯣ ꯊꯧꯔꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯣꯛꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯕ꯭ꯂꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯏ ꯕꯕ꯭ꯂꯨꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ 5-10 ꯑꯗꯨꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯕꯒꯨꯝ ꯑꯃꯨꯛ ꯇꯨꯃꯤꯟ ꯍꯦꯛꯇꯃꯛ ꯂꯩꯅꯈꯤ ꯕꯕ꯭ꯂꯨꯗꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤꯅೋ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯆꯃꯝꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕ ꯃꯥꯒ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯈꯥꯝꯂꯝꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯕꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯕꯒꯤ ꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯣꯏꯅꯃꯛ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯕ꯭ꯂꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯍꯧꯖꯤꯛ ꯂꯥꯎꯈꯤꯕꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠ ꯑꯃ ꯊꯤꯡꯖꯤꯜꯂꯛꯂꯒ ꯕꯕ꯭ꯂꯨꯒꯤ ꯃꯅꯪꯒꯟꯗ ꯄꯣꯞ ꯐꯨꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯕꯕ꯭ꯂꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯒꯤ ꯅꯪꯒꯟꯗ ꯄꯣꯞ ꯐꯨꯔꯛꯂꯤꯕꯗꯨꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯥꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯦꯡꯕ ꯌꯥꯕ ꯄꯣꯠ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯕ꯭ꯂꯨꯗꯣ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯁꯤꯗ ꯂꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯌꯥꯝ ꯈꯪꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯨꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕ ꯃꯊꯪ ꯀꯥꯁꯤꯡ ꯑꯗꯨꯗ ꯂꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯨꯛꯀ ꯂꯥꯎꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯅꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯁꯨ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯅೋ ꯍꯧꯖꯤꯛ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯔꯥꯡ ꯂꯥꯡꯅꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯦ ꯑꯗꯨꯝꯅ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯡꯅꯕ ꯍꯧꯔꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯅꯔꯨꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯃꯅꯤ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯡꯅꯔꯛꯄꯗꯨꯗ ꯕꯕꯨꯜ ꯃꯍꯥꯛ ꯃꯇꯣꯝꯇꯅ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯀꯤꯕꯗꯨ ꯈꯔ ꯐꯕꯒꯨꯝ ꯇꯧꯔꯤ ꯃꯌꯥꯝꯅ ꯇꯧꯔꯛꯄꯗꯣ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨꯗ ꯑꯗꯨꯃꯛ ꯌꯥꯎꯁꯤꯜꯂꯨꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯉꯔꯪ ꯂꯥꯡꯅꯅꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯌꯧꯕꯒ ꯂꯣꯏꯅ ꯀꯨꯝꯍꯧꯔꯅꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯂ ꯃꯥꯜꯂꯦ ꯍꯥꯏꯅꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ
ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯍꯧꯅꯕꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯃꯍꯥꯛ ꯄꯟꯊꯨꯡꯐꯝ ꯌꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕꯅ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯕ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯕꯕ꯭ꯂꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯊꯪ ꯀꯨꯝꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯕꯕ꯭ꯂꯨ ꯃꯇꯣꯝꯇ ꯀꯥ ꯑꯗꯨꯗꯃꯛ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯕꯕ꯭ꯂꯨꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏ ꯈꯔ ꯇꯣꯡꯂꯤꯉꯩꯗꯗꯤ ꯈꯔꯕꯨ ꯐꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯐꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯖꯔꯝꯗꯦ ꯃꯍꯥꯛꯅ ꯌꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯗꯕ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯖꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯊꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯣ ꯇꯞꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯅꯤꯟꯗꯥ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯕꯕ꯭ꯂꯨꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯡꯂꯣꯝ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯅꯇꯣꯟꯗ ꯂꯩꯕꯗꯨꯕꯨ ꯀꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯕꯕ꯭ꯂꯨꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯨꯕꯗ ꯉꯁꯥꯏꯒꯤ ꯐꯤ ꯑꯉꯥꯡꯕ ꯏꯟꯕ ꯑꯉꯥꯡ ꯑꯃ ꯄꯝꯕ ꯅꯨꯄꯤ ꯑꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯕ꯭ꯂꯨꯗꯣ ꯀꯤꯔꯗꯨꯅ ꯅꯪꯗꯤ ꯉꯁꯥꯏ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯀꯨꯝꯍꯧꯔꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯗꯤ ꯀꯨꯝꯍꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯕꯕ꯭ꯂꯨꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯇꯣꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯕ꯭ꯂꯨ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ ꯕꯕ꯭ꯂꯨꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯨꯗ ꯉꯛꯂꯤ ꯅꯥꯔꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯂꯥꯛꯂꯒ ꯃꯈꯧꯔꯤ ꯃꯦꯜꯂꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯖꯥꯠ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅ ꯍꯧꯖꯤꯛꯇꯤ ꯕꯕ꯭ꯂꯨꯅ ꯊꯨꯡꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯖꯒꯥ ꯑꯗꯨꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯣ ꯌꯧꯔꯛꯂꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯔꯕꯗ ꯕꯕ꯭ꯂꯨꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯅꯨꯄꯤ ꯑꯗꯣ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯌꯥꯎꯍꯧꯔꯤꯕꯗꯣ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯊꯗꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯎꯈꯤ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯟ ꯑꯗꯣ ꯊꯧꯈ꯭ꯔꯦ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯊꯧꯈꯤꯕꯗꯣ ꯕꯕ꯭ꯂꯨ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤꯁꯨ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯒꯝ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯇꯝꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯕꯕ꯭ꯂꯨꯗꯣ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯆꯠꯅꯗꯦ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯣꯝꯇ ꯑꯁꯨꯝ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯈꯔ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯌꯥꯍꯧ ꯉꯟꯕ ꯈꯔ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯋꯥꯀꯤꯡ ꯆꯠꯂꯤꯕꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯂꯨꯞ ꯆꯠꯄ ꯈꯔ ꯊꯦꯡꯅꯩ ꯃꯗꯨ ꯊꯦꯡꯅꯕꯗ ꯕꯕ꯭ꯂꯨꯗꯣ ꯀꯤꯕ ꯈꯔ ꯐꯔꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯅꯨꯡꯂꯣꯝꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯌꯨꯝꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯅꯍꯥꯛ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ ꯍꯣꯏ ꯌꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯕꯕ꯭ꯂꯨꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯔꯝꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯅꯨꯡꯉꯥꯏꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯄꯣꯊꯥꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯊꯤꯜꯂꯛꯈꯤ ꯕꯕ꯭ꯂꯨꯅ ꯀꯅꯥꯅꯣꯅꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯁꯤꯗ ꯐꯔꯛ ꯇꯧꯔꯛꯂꯤꯕꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ ꯇꯧꯕꯁꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯕ꯭ꯂꯨꯗꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯀꯅꯥꯅꯣ ꯊꯣꯡ ꯍꯥꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯅꯒꯨꯝꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯗ ꯊꯤꯜꯂꯛꯄꯗꯨꯗ ꯕꯕ꯭ꯂꯨꯗꯣ ꯁꯥꯎꯔꯗꯨꯅ ꯍꯟꯗꯛꯇꯤ ꯊꯣꯡ ꯑꯗꯣ ꯁꯨꯍꯥꯡꯉꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯕꯕ꯭ꯂꯨꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯅꯨꯄꯤꯒꯨꯝꯕ ꯂꯩꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯁꯤꯗ ꯊꯅꯝꯂꯤꯕ ꯖꯥꯠꯂꯥ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯜꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯇꯣꯡꯃꯤꯟꯅꯔꯛꯈꯤꯕ ꯃꯍꯥꯛꯅ ꯇ꯭ꯔꯦꯟꯗꯒꯤ ꯀꯨꯝꯊꯍꯧꯔꯕꯁꯨ ꯇ꯭ꯔꯦꯟꯗ ꯑꯗꯨꯃꯛ ꯇꯣꯡꯗꯨꯅ ꯌꯥꯎꯈꯤꯕ ꯅꯨꯄꯤ ꯐꯤ ꯑꯉꯥꯡꯕ ꯏꯟꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯕꯕ꯭ꯂꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯕ ꯆꯦꯜꯂꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯆꯣꯡꯈꯠꯂꯒ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯤꯟꯖꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯂꯥꯛꯂꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨꯕꯨ ꯇꯁꯦꯡꯅ ꯃꯤꯔ ꯅꯠꯇ꯭ꯔꯒꯅ
ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯕꯨꯠꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯝꯕꯗꯒꯤ ꯃꯍꯥꯛ ꯑꯗꯣ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯆꯪꯂꯛꯂꯒ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ "ꯑꯩ ꯅꯪ ꯀꯅꯥꯅꯣ? ꯉꯁꯥꯏ ꯑꯩꯒ ꯇ꯭ꯔꯦꯟꯗ ꯇꯣꯡꯃꯤꯟꯅꯔꯝꯕ ꯅꯨꯄꯤꯗꯨꯔꯥ?" ꯑꯁꯨꯝꯅ ꯍꯪꯕꯗꯨꯗ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ "ꯑꯩ ꯑꯁꯦꯡꯕ ꯈꯨꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯄꯨꯂꯤꯁ ꯀꯧꯔꯒ ꯅꯪꯕꯨ ꯇꯨꯝꯕ ꯊꯨꯒꯥꯏꯕꯒꯤ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯀꯔꯦꯝꯅꯕꯒꯤ ꯅꯠꯇꯦ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯐꯥꯍꯟꯒꯅꯤ." ꯑꯁꯨꯝꯅ ꯕꯕ꯭ꯂꯨꯅ ꯀꯔꯤꯅꯣ ꯈꯪꯗꯅ ꯇꯧꯐꯝ ꯈꯪꯗꯅ ꯋꯥ ꯄꯉꯥꯡꯇ ꯉꯥꯡꯕ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯊꯣꯡꯒꯤ ꯋꯥꯡꯃꯗꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯗꯨꯝ ꯗꯨꯝ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯀꯣꯛ ꯀꯣꯛ ꯂꯥꯎꯔꯝꯕ ꯑꯗꯨꯅ ꯈꯨꯇꯨꯝꯅ ꯊꯤꯟꯕꯒꯤ ꯃꯑꯣꯡꯗ dung dung ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯕꯕ꯭ꯂꯨꯗꯣ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯕ꯭ꯂꯨꯅ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯂꯒ "ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯅꯪꯕꯨ ꯃꯤꯔꯣ ꯂꯥꯏꯔꯣ?" ꯍꯥꯏꯗꯨꯅ ꯉꯥꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯍꯤꯛꯅꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ ꯁꯥꯎꯒꯠꯂꯝꯕꯗꯣ ꯇꯞꯅ ꯐꯥꯊꯔꯒ "ꯑꯗꯨ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯅꯠꯇꯦ ꯑꯩꯅ ꯋꯥ ꯍꯪꯕꯗꯁꯨ ꯅꯍꯥꯛ ꯈꯨꯝꯗꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯂꯤꯉꯩꯗꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯦꯡꯂꯝꯂꯒ ꯆꯦꯟꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ꯫ ꯂꯥꯛꯑꯣ ꯆꯪꯉꯣ." ꯃꯤꯗꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯤꯉꯥꯡ ꯏꯟꯕ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯕ꯭ꯂꯨꯅ ꯊꯣꯡ ꯑꯗꯣ ꯖꯦꯠ ꯂꯣꯟꯁꯤꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯆꯥ ꯑꯗꯣ ꯄꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯕꯕ꯭ꯂꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯑꯉꯥꯡꯗꯨ ꯐꯃꯨꯡ ꯑꯁꯤꯗ ꯁꯨꯝꯕꯤꯌꯨꯗꯅ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯕꯕ꯭ꯂꯨꯗ ꯐꯠ ꯌꯦꯡꯉꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯕꯕ꯭ꯂꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯁꯥꯌꯦꯡ ꯁꯨꯞꯆꯜꯂꯒ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠꯇꯪ ꯆꯣꯡꯊꯣꯛꯑꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯄꯥꯡꯈꯠꯂꯒ ꯂꯩꯔꯤꯕꯗꯨ ꯋꯥꯔꯔꯅꯤ꯫ ꯑꯉꯥꯡꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯤꯞꯍꯜꯂꯗꯤ ꯅꯪꯁꯨ ꯄꯣꯊꯥꯖꯩꯗꯅ." ꯑꯁꯨꯝꯅ ꯕꯕ꯭ꯂꯨꯅ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯕꯕ꯭ꯂꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯇꯧꯈꯤꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯕꯕ꯭ꯂꯨꯗ ꯋꯥꯁꯤꯟꯗꯨꯅ "ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒ ꯇꯣꯈꯥꯏ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗ ꯅꯪ ꯍꯤꯡꯉꯣꯏ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯕ꯭ꯂꯨꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ "ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯔꯁꯨ ꯉꯥꯎꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯉꯥꯡ ꯑꯗꯣ ꯑꯗꯨꯝ ꯄꯝꯕꯗꯨꯗ ꯋꯥꯔꯅꯤ ꯑꯗꯨꯅ ꯅꯃꯥ ꯅꯆꯥ ꯁꯤꯗꯩꯁꯤꯗ ꯇꯨꯝꯃꯤꯟꯅꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯗ꯭ꯔꯒꯅ ꯌꯥꯖꯗ꯭ꯔꯦꯗꯅ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ ꯄꯣꯊꯥꯒꯦꯗꯅ ꯈꯟꯕꯁꯤꯗꯤ ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯑꯇꯤꯊꯤ ꯑꯣꯏꯗ." ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯁꯣꯐꯥ ꯑꯗꯨꯗ ꯑꯣꯏꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯣꯐꯥ ꯑꯗꯨꯗ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯃꯍꯥꯛ ꯃꯅꯥꯀꯣꯡꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯆꯪꯖꯐꯝ ꯄꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯕꯕ꯭ꯂꯨꯗꯣ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯂꯝꯕ ꯑꯗꯨ ꯀꯥꯏꯔꯗꯨꯅ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯃꯇꯣꯝꯇ ꯈꯟꯖꯩ "ꯑꯁ ꯀꯔꯤ ꯅꯨꯡꯒꯤ ꯀꯧꯁꯟꯖꯔꯨꯕꯅꯣ ꯍꯦꯛ ꯌꯧꯏꯍꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦꯗꯅ ꯈꯟꯕꯁꯦ ꯍꯦꯛ ꯌꯥꯔꯣꯏꯗꯧꯔꯤꯗ꯫ ꯑꯉꯥꯡꯅꯦꯅ ꯀꯞꯄꯤꯁꯤꯅ ꯈꯌꯥꯛꯅꯔꯗꯅ ꯀꯔꯤ ꯊꯣꯏꯗꯅ ꯇꯧꯖ ꯁꯥꯔꯤꯅꯣ." ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯐꯤꯉꯥꯡ ꯏꯟꯕ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯅꯛꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯕꯕ꯭ꯂꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁꯣꯐꯥ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯈꯠꯂꯒ ꯅꯥꯀꯟ ꯑꯃꯗ ꯄꯔꯞ ꯆꯦꯟꯊꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ "ꯀꯩꯅꯣ ꯅꯪ ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯑꯉꯥꯡ ꯑꯁꯤꯃ ꯀꯣꯏꯄꯨ ꯄꯨꯔꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯨꯝꯃꯣ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ?" ꯑꯁꯨꯝꯅ ꯕꯕ꯭ꯂꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯠꯇ ꯇꯥꯗꯕꯤꯗ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯗ ꯉꯥꯡꯂꯤꯕꯗꯣ? ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯂꯕꯗꯤ ꯅꯪ ꯑꯗꯣ ꯊꯥꯗꯠꯀꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯣ ꯒꯝ ꯒꯝ ꯕꯕ꯭ꯂꯨꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯃꯗꯨ ꯎꯕꯗ ꯕꯕ꯭ꯂꯨꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯩ꯫ ꯃꯍꯥꯛꯅ ꯀꯧꯁꯤꯜꯂꯨꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯤꯍꯥꯠꯄꯤ ꯑꯃꯔ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅꯃꯛꯀꯤ ꯑꯉꯥꯎꯕꯤꯔꯥ? ꯑꯗꯨꯒ ꯉꯁꯥꯏ ꯇ꯭ꯔꯦꯟꯗ ꯇꯣꯡꯈꯤꯕ ꯑꯗꯨꯅ ꯀꯅꯥꯅꯣ? ꯇ꯭ꯔꯦꯟꯗ ꯇꯣꯡꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯑꯃ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯋꯥꯈꯜ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯄꯨꯡ 9 ꯇꯥꯔꯝꯕꯗꯨꯗ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯅꯤꯅ ꯕꯕ꯭ꯂꯨꯗꯣ ꯃꯃꯤꯠ ꯁꯤꯡꯉꯛꯑꯗꯨꯅ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯕꯒꯤ ꯇꯨꯡꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯉꯥꯏꯍꯥꯛ ꯇꯤꯡꯉꯝꯂꯕꯒꯤ ꯇꯨꯡꯗ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯗꯨꯅ ꯑꯌꯨꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯈꯔ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯕꯛꯁꯤꯡ ꯇꯧꯕ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯂꯒ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯅꯕꯒꯤ ꯇꯧꯔꯤꯉꯩ ꯃꯍꯥꯛꯅ ꯉꯔꯥꯡ ꯀꯧꯁꯤꯟꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ
ngarang mahang na chanjang phampi khiba phingam in manupi ado kadai ja chakhraba chano khaladuna akoi batu ta koyeng jengi adubu leiramba udaba adu ta mahang na khali no ngalak pasida mahak su chatkhiba oiramgani haiduna adubu yamna ngaklibadi ngasai babluna ayuk jahubagi thong ado hangdoklaga mapanda ihan hana mahak na thoklibani aduga matau karamna thong hangdabida nupi aduna chatkadoribanu haiduna mahak amu kiba horakli adubu mahakna khali mahakna thong hangdoktuna mapanda asanga man jinglingai natragana mamai mamit taringaida nupi ado hawalaga chatkhiba oirambasu yai khalladuna thoina hena kisalubadi oidrei asumna tawduna matam madu haukhri nungthilgi pung animuk tarakpa adwaida bablu do mafam kharada koithokrugi isa se ngarang dagi kainomai tawi haraduna mafam phajaba amada koithoknabagi damakta lakli asumna mahakna asum lakpada mahakna kanagumbi amana mahagi matungda inaraklaga kawbudong hek hek tawi matam aduta babluna tungda haifet jeng duna chatpa aduta mahaki mataw aduta nakna chaminari basing aduna kaino masigi nupa asna tawri basibo tungda haifet su jengine asumna khallaga mayam aduna chatna khibado bablu su ui madu ubada bablu do masada ikaiba kharadi phawi asumna mahakna mafam amada asum laklaga dukal amadagi haimahi ama lairabagi tungda mafam sana lairiba saukri amada phamtharaga mahak haimahi adu thangna ngarang mahakna tawkhiba ukiba amati kaushaluba nupi aduna kadaida chakhraba haibra singba mayam ase wakhal khaduna lairi oithoklaroi amati thajaningai oidraba train tongduna chakhraba nupi amana thongda aduk thuna mahakna phamung adu hipthapaga thong thilakpa haibasidi kanana su thajaroi daba wafamni adupu bablu ka hena khanjalludri mahak magi chatkadaba thabak ama leibanina mahak asum hai mahi thaktuna phamlambadagi phukagutuna adumak chatkri numit adugi numidang wairamda bablu to mahak thabak chalubadagi halaktuna mahaki ka aduta pothaduna leiri chak thongduna chagadaba phawba mahak tallabani phamung aduda long hiplaga sor sangno khondoktuna mahana tawgadoriba thabak asibu oigadoribra khanduna matomta wakhal jajat khalli mahana tawribasi atopa mafam amadagi pochai khara poraklaga atopa mafam amata yanma tangna yonthokpagi thabakni adubu mahanga tawriba thabak asida handakti ikan kanadaba asida mahak matha yamna sarami masidagidi babluna handakki tha khara asida aisi thokna down chakhreda sendong amata phangdi mini maroma pambidriba harandi ana pamnambani adubu atopa singdagi oina leikreni aigi sinpham masina marai chaitharaklibasi kaidoba yaroba jatno haibatu khangdoknaba tantrik amaiba amada amuktang yengthoktaba yadre maiba maibi haibasisu adumak laidi leiba jatlida asomna khalaga mahak chak thunganaba amuk tawri matamda numidangi pung 3 makai khara helaklabani matam aduda bablugi thong aduta kanagumba amana kok thilai asomna kok thilakpaduta bablu tarabasu tasanadana chak aduda adumak thongli adubu handak muksu kok thilai asomna hanjan thilakpaduta bablu do yamna sauraduna kananomi thongda sana karam tarisibo asomna haraga thongi manakta parprap laklaga thong ado hangdokluba matamdadi ngarang mahana ukhiba nupi ado amu oidro leiramlei madu ubada babluna nang amung ngasi amuk laklabro hai chalo nang ngari jum selai base ai yamna waisili nang saunu ko lekutra leiraidra achagana bridge ki makhong tra kainoma potharo ro chalo asomna haraga thong ado lonselli asoma lonsellamlaga mahana sakhum lomda chatnabagi dama gam lakamatamda angang aduna yamna tengthana oina kappagi khonjal ado bablu na tari khonjal adu tabada bablu do amuk nungairatraduna parap laklaga thong ado amo hangdokhi adubu mahana tho hangdoktuna jinglubadadi nupi ado chatkirame nupi aduna chatkibado ubada bablu nungairatraduna nupi adugi matungda tanari matam aduda nongsu liphet chuba horaklei aduna nong chutharakpaduta bablu do imungda amuk chensenduna satin ama pairaga nupi adugi manak tamna chelai adubu nupi adudi adumak chatkhri matam aduda bablu na phanyam sana tanaraklabagi tungta nupi aduna asum hana yengamda chatkhibaduta bablu su tanarudri masidagidi bablu nungaita yumlumda amuk lakli mahanga nungaitribasi angang adugi khallagani nupi adugi de khallagadi mahak tumpham japham khangdi haiduna thamba do tasengna mahak kallabani asomna babluna thongado tapna lonsallaga satin adu tamna ngasallamlaga chak thunabagi damak amu honarakli asomna mahana tawringai matam aduta mahaki karomda kanagumba amana
surut surut nusinaduna wari sanabagi khonjal ama tari aduga angang naknabagi makholsu tari maruda natana angang amana maya khigatuna yamna harawa nokpagi makholsu tari khonjal sing adu tarubda babluti masa ado humang anapi kangkhre swai laukhibana masidagiti babluna mahaki kamanung aduta no kheduna angang langaduna leiribatu kanano yenge khladuna mahak tapna lakli aduga mahakna mahagi kamanung aduta sangsilaknaga kanano asida leiribasibo haiduna septhaduna yengnapadati mahana ngasai tanarubata hana yengamdana tatkraba phingang inba nupi ado oduna leiramlei madu ubada bablu to kiman khibana masa ado karino ma tawri babluna nangdi sida ma tawkrama leiramni ba haiduna hangi matamadu nupi aduna bablu ta phat jingthorlaga aidi ngarang dagi hande kaino haiduna khumlai wafamda bablu pungaw ngawri mahakna haidi nahaku hojikta aina tanabada tadaba makai nongmarta dumak chakibadaine aduga aina chak thoningadisu nangna thong thinduna aibu kawrakhibani aduga mataw karamna sida leiramni bano haiduna hangi babluna adumna hanglabasu nupi aduna kari amata khumdabida mahaki angang ado lengaduna adumak laikhi masidagidi bablu to masa adu akiba amaga lonana nupi aduta haiphet jinglamlabagi tungda chakhumlumda adumak chatkri asamna mahak chaksang jorokladuna mahara thong thanglibado loisinanaba laknari asamna haujikti mahak chak thongbasu lorabanina chak ado thidokli mahana thidokliba si chalok ani thonga thidoklibani matam aduta bablu to nupi ama lehoriba magi ka aduta parap lakli matam aduta nupi aduga anga aduga ti tumduna lerami babluna chaksenduna nupi aduta haudokli asamna babluna haudokluba aduta nupi aduta mamit adu khangpang panglaga babluda yamna samu jengna aduga kaidore haiduna hangi babluna chak char roselao chak noire nangbu chak lamdabro adumna hangdubaduda nupi aduna chaningdi haiduna mangak nom aduga mama yado mahaki masa ama leiriba domda wansinduna amuk hipkhri bablu do wa makha amuk tarudre mahak chakhumlumda adumak lakli asumna mahanga lakpana sakhum jawrabada chakado matomta sari mahana ngasai chak thong matamda nupi adugi chak charuk hapanati mahak matomtagi chakni thonglibadu maramaduna chak aduna takhai taraga nupi adugi su khara hapibagi wani adugu nupi aduna saroi hairabani na mahak lona chathokli asumna chak ado chathoknabagi tungda kolik param punamak sengjalladuna mahak tumba changakhi asumna mahana tumba changlakpada mahaki phamung aduta nupi aduna tumak tumsanduna leirabani na mahak ngarang mara tumba sofa aduda amuksu tumba tarami asumna tawduna bablu do thabak wana chatlubaga adumak tabaga tumkhri mahana hek tumthakibaga mahaga se mallaba segairaba train amada mahaga se tongduna yawrami mahana adumna train aduta tonglingai matam aduta mahaki manak adwaida saru sarang mayam amasu ta aduna leiribado uri madu ubada bablu do yamna kiri masidagidi bablu do mahaki khaw aduta yengakpadadi khaw adu sumanakta leirami ngasai makai tawriba singasi mahaki wakhal ngakta oduna leirambagum mahakna wakhal aduta khalli masidagidi saru sarang sing aduta mahana yengdu leiringai saru sarang sing ado mathang samdinaraktuna phuk hawgalakli asona mana hawgalaklaga bablu tamna changsilakpaduda bablu do yamna kana lauri masidagidi mahakna magi pairiba bek aduda yaukhiba tostait ama lokthulaklaga saru sarang aduda thomge khaladuna bek ado hangdokluba matamdadi kanagumba nupi amagi asiba hakchang ama bek manung aduda matum tasinduna mamit aduna bablu da yamna khara yengduna leiribado uri madu urubada bablu do yamna kana laukhi adumna kana lauraga mahak mikap khangthok tholakpada masa ado kangaunaduna sofa aduda kolei leiduna jengi asonna mahana kolei leiduna jenglakpadati mahana haujik leiribasi mahaki yumdani aduga haujik tawkhibasing aduna mahaki mamangni haibado mahak khangjarakli masidagiti bablu to tumthaba yaramdi pungdo kaya tarabajano haiduna jenglubada ahingi pungama taduna leiramli bablu tasengna haibada mahak ado tumtha ningdrabani masidagidi mana khalli mahaki masada kanagumba ama tinyet layet le haiduna asomna khanduna leiringai haujikti mahana hana tumlamba mahaki ka adu tale horiba nupi adu ki masa ado khayak naraga kablak lei asomna yamna yakna kablakpa adu ta bablu to manako me sinduna khangli adumna babluna manako me sinduna khangli ngai tanja adu makada magi kada hetuna leikhiba nupi ado mahaki manakta lakli adumna lakpaduda bablu do ki aduna sofa aduta tasinduna lei aduga nupi aduta na karigidamukta aigi yumda laklibano na chappi khro haiduna sairi ofa maduda nupi aduna ai
सोदना चखिगनी असुमना हाइरमलगा कादुदा अमुक चंख्रे बबलूना खली करिनुने मसिगी नुपी असिबो सोदना चक्कने हाइरमलगा माना आइगी कादा चंख्रे करी पोटपु पुखिदोरिबो जानो असुमना खलगा लेरिङै नुपी अदो करिगुम्बा मतुम्बा म पाइरगा महाक थोखी मुसिनमुबा अमुबा मतुम्बा म पाइरगा थोखिबा अदुदा बबलूना महाके थवाई मिरेल पुख्रबनी हाइबादो खल्लदुना नुपी अदुगी मतुंगदा तानरकली अदुगा नहाना हजि पुरिबदो करिनो मदु आइगी युमदगी लौखिबा यारोय थनमो हाइदुना तानरी असुमना तानरकपा अदुदा नुपी अदुना सत्नै थुरकलगा मया अदो यामना लाउना काथोरकलगा ममित अदुना इलंग लंखटलगा बबलू पु साइगाइदुना सारके हाइबके मतागुम तोरकपदुदा बबलू दो यामना कना लाउखी असुमना महांगा लाउबदा हंदक मुक्ति असेंबगी वइना महाक मिकअप थोरकली महाना मिकअप थोरकपदा अकोइबदुदा कोइ लेदुना येंगी मसिदगी बबलूना खल्ली करिनो मंग अमदबु मंग अनि मंगबा अइना हौजिक लेरिबसिसु मंग ओइरमदनने असुमना खल्लिङै युम अदुदा कोक थिनबगी खोंजल अमा ताइ असुमना युम अदुगी थोंग अदुदा कोक थिलकपा अदुदा बबलूना सुखुम खुमदबिदा तुमिना अदमक लैथोकली मतम अदुदा थोंग अदुदा थिलंबा दुसु तुमिना लैख्रै बबलूना पुंग जेंगलुबददी नुंगलमदागी पुंग अहुम खरा हेंदुना लैरमली मदु उबदा बबलू दो यामना हराउना हौजिक्ति तुमलंबदगी हौगलकलै माना खल्ली होरेन महाना थबक हंगनबगीदमक चटलिबा मफम अदुदा ओइना तुमजरुरगे खलमी असुमना महाक अदो थबक पुनमक अयुकी लोइसलगा युम अदुदगी थोख्रै महाक ngasiदी ममा मचा अदो तुमलिब्रा तुमदबरा करिमत जेंगमद्रै असुमना महाक थबक मफम अदुदा लाक्लगा महाकी पोत थादोक थाजिन तौरिबा मियोय अमदा आई यामा तुमलिङै ngसाइसु ngarangsu ngahansu amata tumdrei maram aduna ai ngakta tumge haibadagi मखोकी गाड़ी मनुंग दोना तुमलो हाइदुना गाड़ी मनुंग दोना तुमहली असमना तौदुना गाड़ी मनुंग दा ngahak tumlabagi tungda ayuki pung 10 muk tabadai da mahak haugalakli mahana haugalakko matamda manak adwaida miyoi kaya amasu thabak suribani matam aduta babluna mahak ase ngasi amaiba tantrik ama unaduna wari saragadaba laibani khangrik ningjang lakpadagi mahak amaiba adugi manak tamna haibadi tantrik adugi maikai tamna mahak lakli असमना महाना हौगलंगलगा ngawri phai chakkhibadutta mahaka thabak tawinaba singaduna kadai da chalibano haiduna hangi matamda babluna ai ase handaga se kaino mai taw tawi yumda su masa chenbi nupi ama laklei aduga mahana ingonda tamnaduna leiri madupuna mak karino haibado khangdokna bagi damakta ai amaiba tantrik ama tanaba chalibani haiduna khumi wafam aduda mayama noklaga kari but mama macha haiba asomna hairaga nokshali matam aduda babluna nuna thadabagi wani nakhoisu lao adugi himu lao hairi matam aduda mayamna hoine farena adudi hojik tasi laune asomna yamna thadabagi mawongda mayam sing aduna hainarabagi tungda hojikti bablu ki yumda makhoi punna lakminari asomna lakminnaba aduda makhoi sing ado hojikti yum madu jawklei yum madu jawuda babluna nakhoisda leramu ai kauthorake mahak kamanung da leiribani hairaga mahakna kamanung aduda changakpadadi nupi ado amuk leiramdri nupi aduna leiramdaba aduta bablu to yamna ikai na mapanda thulai aduga nupi ado leiramdri haiduna khumi ofam aduda mayam nokshal aduna bablu na ngangwa wasa akhodi ngasi phawda sunda thajati haiduna karemnari matam aduda bablu na ma hore numidang di soidana aigi yumasida lakani numidang khudingi aigi yumasida lei aduga ayuk nungthilgi matamdana mahaga se hektam mangki haiduna wari sari ofam aduda mayam di amuka haina nokladuna adudi madi buttare haiduna nokshali afam aduda babul hoi mai amata hairudrei matam aduda mayamna farena adu waragana horen numidang sima nakoi gi yumasida ahing letlasi aduga nang na hariba nupi adu su masai yenglage hainari asomna hainarabagi tungda makoi gi pot thadok thajin tawriba mafam aduda amuk laktuna hawthabak ado haukrei matam adu haukrei numidangi matam bosilakli ngasidi babul gi yumda mayam ado thak chaduna party tawduna leiri asomna tawduna leiringai numidangi pung 9:10 taslaklabani matam aduta babulgi yum aduta kanagomba amana dong thilakhi matam aduta babluna to thinba hore suraba chalo thangna phabana koi kanano ma thong hangturo asomna hairak paduta babulgi mamanaba ama thong ado hangdukna bagi damakta parap chakhi asomna mahana chakkhraga thong ado hek hangduk ubadadi nupa ado yamna kana laukhraga tumina leikhi adumna nupa aduna yamna kana laukhibaduta mayam do phupu hobun rakuna nupa aduna laukhiba domda chensilai matam atuta nupa ado mayadagi iyoduna marai sanga timthoktuna mamit aduna nongthakta saktak sangna yankhatlaga khap sogdura siruna leiramlei madu ubada mayam ado kinakhibuna loiri
ꯃꯇꯝ ꯑꯗꯨꯗ ꯕꯕꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯍꯥꯛꯀ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯅꯍꯥꯛꯅ ꯅꯦꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯜꯅ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯅꯈꯣꯏꯗ ꯉꯔꯥꯡꯅ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩ ꯑꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯋꯥꯅꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯠꯄꯒꯤ ꯀꯔꯤꯃꯠꯇ ꯄ꯭ꯂꯥꯟ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯂꯥꯟꯅꯤ ꯃꯗꯝ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯨꯒꯅꯤ ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯜꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯗꯤ ꯇꯧꯗꯦ ꯍꯥꯏꯔꯦꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯝ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩ ꯊꯣꯡ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯈꯤ ꯌꯥꯛꯂꯕ ꯀꯜꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯟꯅꯒꯦ ꯇꯧꯔꯤꯕ ꯕꯕꯜꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯡ ꯑꯗꯣ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯈꯣꯏ ꯑꯗꯣ ꯀꯤꯅꯈꯤꯕꯗ ꯂꯣꯏꯔꯤ ꯃꯥꯅ ꯊꯣꯛꯄ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯅꯕ ꯆꯦꯟꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯕꯕꯜꯒꯤ ꯀꯥ ꯑꯗꯨꯗꯤ ꯆꯦꯟꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯁꯨꯞꯅꯒꯤ ꯊꯣꯡ ꯑꯗꯨ ꯅꯠꯇꯅ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯕꯕꯜꯗꯤ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯁꯤꯗꯒꯤꯗꯤ ꯕꯕꯜꯅ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯦ ꯑꯄꯪꯕ ꯑꯁꯤꯗꯤ ꯕꯨꯠꯅꯤꯅꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯗꯨꯗ ꯕꯕꯜꯅ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯕꯨꯠ ꯑꯣꯏꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯥꯅ ꯍꯪꯂꯤꯕꯗꯣ ꯀꯔꯤꯝꯇꯒ ꯈꯨꯝꯗꯦ ꯃꯌꯥꯝ ꯑꯗꯣ ꯇꯥꯁꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯂꯥꯟꯖꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯃꯈꯨꯠ ꯎꯅꯗꯨꯅ ꯂꯥꯎ ꯈꯣꯡꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯕꯕꯜꯅ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯗꯤ ꯉꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯝꯂꯒ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯡꯈꯤꯕꯗꯨꯗ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯕ ꯊꯣꯡ ꯑꯗꯣꯝꯗ ꯒꯨꯔꯨꯡ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯁꯤꯟꯈꯤꯕꯒꯨꯝ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯕꯕꯜꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯤꯔꯤ ꯀꯅꯥꯁꯨ ꯌꯥꯎꯗꯨꯅ ꯊꯣꯡ ꯑꯗꯨꯅ ꯃꯇꯣꯝꯇ ꯂꯣꯟꯁꯤꯟꯈꯤꯕ ꯄꯣꯅꯥ ꯄꯥꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯕꯕꯜꯁꯨ ꯌꯥꯎꯅ ꯅꯨꯄꯤ ꯑꯗꯨꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛ ꯕꯕꯜꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯔꯝꯕ ꯅꯨꯄꯥ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯨꯝ ꯆꯤꯡꯈꯤ ꯑꯁꯨꯝꯅ ꯆꯤꯡꯉꯒ ꯕꯕꯜꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯤꯡꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯆꯤꯡꯁꯤꯟꯈꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯨꯗ꯭ꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯊꯧꯔꯕ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏꯔꯤ ꯑꯗꯨꯒ ꯊꯥꯡ ꯁꯨꯔꯤ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯇꯩꯔꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯀꯣꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯎꯔꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯦ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯩꯗꯣ ꯃꯨꯠꯈꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯑꯗꯨꯅ ꯃꯨꯠꯈꯤꯕꯗꯨꯗ ꯃꯈꯣꯏꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒꯨꯝꯁꯤ ꯆꯦꯟꯊꯣꯛꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯅꯕ ꯌꯨꯝꯖꯥꯎ ꯃꯔꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯛꯀꯥꯏꯔꯒ ꯆꯦꯟꯊꯣꯛꯅꯈꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯗꯤ ꯅꯣꯡꯗꯣ ꯑꯉꯛꯄ ꯐꯪꯅ ꯆꯨꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯕꯕꯜꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯦꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯤ ꯑꯃ ꯇꯥꯟꯅꯔꯛꯂꯤꯕꯗꯣ ꯃꯈꯣꯏꯁꯨ ꯎꯔꯤ ꯑꯁꯨꯝꯅ ꯆꯦꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯕꯜꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯕꯜꯒꯤ ꯇꯨꯡꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯟꯅꯔꯛꯄ ꯎꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯇꯣ ꯑꯁꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯋꯥꯔꯗꯨꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯉꯝꯗ꯭ꯔꯦ ꯕꯨꯠꯅ ꯇꯥꯟꯅꯔꯒ ꯁꯤꯒꯗꯕꯒꯤꯁꯨ ꯂꯩꯔꯕꯗꯤ ꯆꯦꯜꯂꯒ ꯀꯩ ꯀꯥꯟꯗꯕꯗ ꯕꯨꯠꯇꯤ ꯁ꯭ꯋꯥꯏ ꯃꯥꯡꯂꯒ ꯏꯅꯥꯛꯇ ꯑꯗꯨꯝ ꯐꯥꯎꯒꯠꯂꯛꯇꯧ ꯂꯩꯔꯕꯅꯤ ꯑꯩꯅ ꯑꯃꯦꯔꯤꯀꯥꯗ ꯆꯦꯜꯂꯁꯨ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯆꯦꯟꯕꯗ ꯆꯪꯒꯗꯕ ꯏꯅꯔꯖꯤꯗꯨ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯐꯝꯃꯒ ꯇꯨꯝꯅ ꯂꯩꯊꯣꯛꯄꯅ ꯐꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯗꯨꯔꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯕꯕꯜꯅ ꯃꯥꯗꯤ ꯑꯁꯨꯛ ꯊꯨꯅ ꯑꯁꯨꯛ ꯋꯥꯡꯈꯠꯄ ꯗꯣꯂꯥꯔ ꯑꯁꯤꯒꯤ ꯕꯦꯜꯀꯣꯅꯤꯗ ꯀꯩꯗꯧꯔꯤꯕ ꯃꯥꯗꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯐꯤ ꯑꯉꯥꯡꯕ ꯏꯟꯕ ꯅꯨꯄꯤ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯃꯥꯏꯔꯣꯝꯗ ꯌꯦꯡꯊꯔꯒ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯗꯨ ꯎꯕꯗ ꯕꯕꯜꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯣ ꯈꯪꯍꯧꯗꯅ ꯋꯥꯡꯂꯕ ꯗꯣꯂꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯇꯥꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯥꯔꯛꯂꯒ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯅꯃꯛ ꯇꯦꯛꯇꯨꯅ ꯀꯥꯞꯊꯣꯛꯇꯨꯅ ꯁꯤꯕꯗꯨ ꯎꯔꯒ ꯕꯕꯜ ꯍꯦꯟꯅ ꯀꯤꯈ꯭ꯔꯤ
ꯃꯍꯥꯛꯁꯨ ꯑꯁꯤꯒꯨꯝꯅ ꯍꯥꯠꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕ ꯑꯃꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯗꯨꯒ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯕꯕꯨꯜꯅ ꯆꯦꯟꯕ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯅ ꯁꯣꯝꯗ ꯆꯦꯟꯁꯦꯅ ꯏꯕꯥꯅꯤ ꯆꯦꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯕꯕꯨꯜꯗ ꯍꯥꯏꯌꯨ ꯅꯪ ꯑꯁꯦꯡꯕ꯭ꯔꯥ ꯅꯪ ꯑꯁꯦꯡꯕ ꯕꯕꯨꯜꯂꯥ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯕꯕꯨꯜꯅ ꯑꯩ ꯀꯔꯤꯅꯤ ꯇꯧꯔꯣꯅ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯅꯦ ꯅꯪꯅ ꯂꯥꯛꯄꯁꯤꯗ ꯑꯩꯁꯨ ꯉꯛꯂꯤꯕꯁꯤꯅꯤ ꯅꯪ ꯅꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯀꯩꯗꯧꯕꯩ ꯆꯦꯜꯂꯛꯂꯤꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯕꯕꯨꯜ ꯅꯪꯅ ꯁꯣꯝꯗ ꯆꯦꯟꯁꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯥꯏꯔꯒ ꯆꯤꯡꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯡꯂꯣꯝꯗ ꯀꯨꯂꯩ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯕꯕꯨꯜꯅ ꯌꯥꯔꯦꯀꯣ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯕꯨꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯤꯉꯥꯡ ꯏꯟꯕ ꯅꯨꯄꯤ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯕꯕꯨꯜꯅ ꯅꯨꯄꯤꯗꯨ ꯁꯤꯗ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕꯗ ꯌꯥꯡꯅ ꯊꯧꯔꯛꯄ ꯇ꯭ꯔꯛ ꯑꯃꯅ ꯊꯣꯝꯗꯠꯂꯒ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯇꯛꯈꯥꯏꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯕꯕꯨꯜꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯅꯨꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯌꯨ ꯉꯥꯎꯔꯒ ꯊꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕꯒꯤꯔ ꯑꯗꯨꯃꯛ ꯌꯥꯡꯅ ꯊꯧꯈ꯭ꯔꯦ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯃꯊꯪ ꯗꯣꯂꯥꯟꯗꯒꯤ ꯆꯣꯡꯊꯕ ꯑꯃꯗꯤ ꯒꯥꯔꯤꯅ ꯇꯛꯇꯨꯅ ꯁꯤꯕ ꯑꯗꯨꯒ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯂꯩꯔꯤꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯗꯨꯗ ꯄꯥꯏꯁꯤꯟꯖꯗꯨꯅ ꯃꯇꯣꯝꯇ ꯁꯤꯖꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌా ꯑꯃ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯨꯟꯅ ꯁꯤꯈꯤ ꯃꯈꯣꯏ ꯃꯔꯤꯅ ꯑꯗꯨꯝꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯅꯔꯤ ꯑꯗꯨꯒ ꯕꯕꯨꯜꯒꯤ ꯌꯨꯝꯗꯁꯨ ꯃꯤꯑꯣꯏ ꯑꯃ ꯊꯥꯡꯅ ꯃꯇꯦꯠ ꯃꯇꯠ ꯂꯦꯟꯗꯨꯅ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯇꯥꯕꯗꯒꯤ ꯂꯣꯏꯅꯃꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯨꯜꯅ ꯄꯥꯎ ꯈꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇ꯭ꯔꯦꯟꯗ ꯇꯣꯡꯉꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯉꯤꯕꯗꯨꯕꯣ ꯀꯩꯗꯧꯔꯕꯒꯦ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯕꯁꯨ ꯅꯨꯄꯤ ꯑꯗꯣ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯃꯈꯨꯠꯇ ꯑꯗꯨꯃꯛ ꯄꯝꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯑꯗꯣ ꯑꯉꯥꯡꯕ ꯁꯥꯔꯤ ꯁꯦꯠꯂꯤ ꯑꯉꯥꯡꯕ ꯐꯤ ꯑꯃ ꯏꯜꯂꯤ ꯑꯉꯥꯡꯕ ꯂꯣꯏꯅꯃꯛ ꯁꯨꯠ ꯇꯧꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯨꯝꯍꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯣ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯊꯣꯡ ꯑꯗꯣ ꯑꯩꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯃꯍꯥꯛ ꯂꯩꯔꯝꯈꯤꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯊꯣꯡ ꯊꯤꯜꯂꯛꯄꯗꯒꯤ ꯍꯥꯡꯇꯣꯛꯂꯨꯕꯗ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯆꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯍꯤꯡ ꯂꯦꯛꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯦ ꯌꯨꯝ ꯑꯗꯨꯗ ꯁꯨꯡꯂꯩ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗ ꯃꯍꯥꯛ ꯑꯁꯦ ꯌꯨꯝ ꯑꯗꯨꯗ ꯂꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯁꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯈꯪꯅꯤꯡꯉꯤ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯉꯥꯏꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯑꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯅꯨꯄꯤ ꯑꯗꯣ ꯍꯦꯛ ꯎꯕꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯃ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗ ꯆꯤꯡꯁꯤꯟꯈ꯭ꯔꯒ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯃꯇꯠ ꯂꯦꯟꯗꯨꯅ ꯍꯥꯠꯂꯝꯂꯤꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯝꯅꯃꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯈꯤꯕꯅ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯥꯅ ꯊꯣꯛꯄ ꯗꯣꯂꯥꯟꯗꯒꯤ ꯆꯣꯡꯊꯗꯨꯅ ꯁꯤꯕ ꯑꯃꯗꯤ ꯃꯩꯗ ꯆꯤꯡꯗꯨꯅ ꯁꯤꯕ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯁꯤꯕ ꯀꯌా ꯑꯃ ꯇꯧꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯉꯁꯤꯃꯛꯇꯗ ꯂꯣꯏꯅꯃꯛ ꯁꯤꯈꯤꯕꯅꯤ ꯃꯁꯤꯗ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯊꯥꯖꯜꯂꯗꯨꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯅꯕ ꯃꯥꯜꯂꯤ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯕꯕꯨꯜꯕꯨ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯕꯨꯜꯗꯣ ꯃꯍꯥꯛꯁꯨ ꯁꯤꯕꯗꯣ ꯌꯥꯎꯅꯗꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯇꯕꯤꯗ ꯑꯃꯥꯏꯕ ꯇꯟꯇ꯭ꯔꯤꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯇꯟꯇ꯭ꯔꯤꯛ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯦ ꯃꯤꯅ ꯂꯥꯏꯔ ꯈꯪꯗꯕ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯝꯕꯅꯤ ꯑꯃꯗꯤ ꯇꯣꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯂꯩ ꯂꯩꯅꯈꯤꯗ꯭ꯔꯦ ꯏꯇꯣꯡ ꯇꯣꯡꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯊꯨꯅ ꯍꯟꯊꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯟꯇ꯭ꯔꯤꯛ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯪꯉꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯌꯦꯡꯂꯛꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯕꯨꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯐꯤ ꯑꯉꯥꯡꯕ ꯏꯟꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯗꯨ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯣ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅꯤꯅꯦꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯨꯜꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ
ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯒ ꯑꯩꯒ ꯃꯇꯧ ꯀꯔꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨꯗꯤ ꯍꯥꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯁꯤꯡ ꯍꯜꯂꯨꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯔꯝ ꯂꯩ ꯅꯨꯄꯤ ꯑꯗꯨ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯑꯃꯗ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯂꯛꯈꯤ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ 5-10ꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯇ꯭ꯔꯦꯟ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯇꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯏꯅꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯗ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯅꯥꯀꯟꯗ ꯊꯝꯈꯤ ꯅꯥꯀꯟ ꯑꯃꯗ ꯊꯝꯈꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯃꯁꯥꯒ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈꯤꯗꯦ ꯑꯉꯥꯡ ꯑꯗꯣ ꯑꯗꯨꯃꯛ ꯀꯞꯍꯟꯈꯤ ꯀꯞꯄ ꯋꯥꯔꯕ ꯑꯉꯥꯡ ꯑꯗꯣ ꯃꯁꯥꯗꯨ ꯀꯌꯥꯒ ꯅꯨꯡꯉꯥꯏꯇꯕꯒ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯇꯕ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯂꯕꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯄꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯣ ꯊꯝꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯉꯛ ꯁꯨꯖꯜꯂꯒ ꯊꯝꯈꯤꯕꯗꯣ ꯃꯈꯣꯏꯅ ꯎꯍꯧꯗ꯭ꯔꯕ ꯖꯥꯠꯅꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯐꯝꯐꯝ ꯑꯃꯗ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯣ ꯊꯝꯈꯤꯕꯅꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯅ ꯁꯨꯖꯜꯂꯒ ꯁꯣꯔ ꯊꯤꯡꯒꯠꯇꯨꯅ ꯀꯞꯄ ꯌꯥꯕ ꯀꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯇꯞꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗꯕꯅꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯔꯛꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯨꯛꯅꯔꯛꯏ ꯑꯗꯨꯅ ꯇꯧꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯗ ꯆꯤꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯒꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯕꯗ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯐꯝꯐꯝ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯂꯨꯈꯝꯅ ꯌꯩꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯂꯨꯈꯝ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯨꯄꯤ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯟꯅ ꯂꯩꯈꯤꯗꯕꯗꯨꯗ ꯃꯌꯥꯝ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯏꯄꯥ ꯄꯥꯈꯠꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯣ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯄꯨꯂꯞ ꯇꯥꯁꯜꯂꯒ ꯌꯥꯡꯅ ꯊꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯂꯪꯊꯣꯛꯂꯝꯈꯤ ꯑꯁꯨꯝꯅ ꯂꯪꯊꯣꯛꯂꯝꯂꯤꯕꯁꯤꯡ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯎꯅꯕꯗꯒꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯈ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯗꯤ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯗꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯨꯜꯗꯣ ꯏꯊꯥ ꯊꯥꯖꯔꯝꯗꯦ ꯃꯁꯥꯗꯣ ꯏꯀꯤꯗ ꯀꯤꯔꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯕꯨꯜꯁꯦ ꯃꯁꯥ ꯑꯁꯤ ꯏꯀꯤꯗ ꯀꯤꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯄꯨꯛꯅꯤꯡ ꯐꯊꯔꯗꯨꯅ ꯐꯔꯦ ꯅꯪꯅ ꯀꯤꯔꯤꯕꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯅꯉꯣꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯒ ꯀꯣꯔꯅ ꯁꯦ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯕꯤꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯕꯨꯜꯗ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯕꯤꯈꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯕꯕꯨꯜꯁꯨ ꯅꯦꯅꯥ ꯇꯥꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯕꯕꯨꯜꯗꯣ ꯑꯃꯨꯛ ꯀꯥꯎꯔꯗꯨꯅ ꯄꯔꯣꯠ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤꯗ ꯑꯁꯨꯝ ꯃꯔꯤꯡ ꯍꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯌꯦꯠꯇꯨꯅ ꯂꯩꯕꯒꯤꯅꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯂꯒ ꯀꯔꯕꯥꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕ ꯌꯥꯕ ꯍꯪꯂꯝꯂꯕꯒꯤ ꯇꯨꯡꯗ ꯅꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯅꯨꯄꯤ ꯑꯗꯣ ꯂꯨꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯅꯍꯥꯛꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯐꯤ ꯑꯉꯥꯡꯕ ꯏꯟꯕ ꯅꯠꯇ꯭ꯔꯒꯅ ꯐꯤ ꯑꯉꯥꯡꯕ ꯁꯦꯠꯄ ꯅꯨꯄꯤꯒ ꯂꯤꯄ ꯆꯠꯄ ꯑꯗꯨꯃꯛ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯨꯜꯅ ꯍꯣꯏ ꯎꯏ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯐꯤ ꯑꯉꯥꯡꯕ ꯏꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ ꯄꯝꯕ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯆꯠꯈꯤꯕ ꯍꯦꯛꯇꯃꯛ ꯎꯏ ꯑꯩꯗꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯅꯦꯝꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯂꯝꯕꯤꯗ ꯂꯩꯔꯝꯂꯒꯁꯨ ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯒ ꯌꯦꯡꯉꯨ ꯅꯪꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯑꯣꯡ ꯁꯕꯥꯟꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯕꯕꯨꯜꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯕꯨꯜꯗ ꯃꯁꯤꯗ ꯅꯪꯅ ꯉꯛꯂꯤꯕꯗꯣ ꯀꯔꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯉꯤ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄꯤ ꯍꯥꯏꯕ ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯄꯥꯎ ꯑꯗꯣ ꯄꯤꯔꯨꯔꯕꯗꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯁꯜꯂꯕꯗꯤ ꯅꯪꯅ ꯅꯃꯥꯟꯅꯕꯁꯤꯡꯗ ꯅꯨꯄꯤ ꯑꯃ ꯅꯪꯒꯤ ꯌꯨꯝꯗ ꯂꯩ ꯍꯥꯏꯕꯁꯦ ꯅꯃꯥꯟꯅꯕꯁꯤꯡꯗ ꯄꯥꯎ ꯇꯝꯒꯅꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯇꯨꯝꯅꯕ ꯍꯥꯠꯀꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯗ ꯕꯕꯨꯜꯅ
ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯃꯥꯡꯍꯟꯕꯤꯈꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏ 5 ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏ 4 ꯈꯛꯇꯕꯨ ꯍꯥꯠꯂꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯇ꯭ꯔꯦꯟ ꯇꯣꯡꯕ ꯃꯇꯝꯗ ꯇ꯭ꯔꯦꯟꯗ ꯒ꯭ꯔꯨꯡ ꯆꯠꯄꯗꯒꯤ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏ 4ꯗꯨ ꯈꯛꯇꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯕꯕꯨꯜꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯐꯔꯦ ꯑꯣꯖꯥ ꯑꯩ ꯒ꯭ꯌꯥꯟ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯔꯛꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯕꯨꯜ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯕꯕꯂꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯕꯨꯜꯒꯤ ꯐꯣꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯕꯕꯨꯜ ꯎꯔꯨꯝ ꯁꯥꯔꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯐꯣꯜ ꯑꯗꯣ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯋꯣꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯣꯜ ꯑꯗꯨ ꯋꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯆꯥꯎꯅ ꯇꯧꯕ ꯀꯔꯕꯥꯔ ꯆꯥꯎꯅ ꯇꯧꯕ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛ ꯑꯃꯅ ꯕꯕꯨꯜꯗ ꯍꯥꯏ ꯕꯕꯨꯜ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯄꯨꯝꯅꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯔꯁꯤꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯨꯜꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯕꯕꯨꯜꯅ ꯑꯩꯅ ꯍꯥꯟꯅ ꯄꯥꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯅꯥꯏꯇꯣꯝ ꯇꯥꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗ ꯅꯪꯁꯨ ꯌꯥꯎꯁꯜꯂꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯑꯁꯣꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯁꯤꯅꯦꯀꯣ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩꯒꯤꯗ ꯍꯥꯏꯐꯦꯠꯇ ꯂꯥꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯨꯜꯗꯣ ꯍꯔꯥꯎ ꯐꯣꯜ ꯑꯗꯣ ꯊꯝꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯕꯨꯜꯗꯣ ꯃꯥꯒꯤ ꯃꯨꯠꯂꯨꯔꯕ ꯀꯔꯕꯥꯔ ꯑꯗꯣ ꯃꯤꯑꯣꯏ ꯑꯗꯨꯒ ꯄꯨꯟꯕꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯇꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯠꯇꯅ ꯂꯥꯛꯂꯝꯕ ꯐꯤꯉꯥꯡꯍꯟꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯇꯣꯡꯕ ꯈꯨꯗꯤꯡꯒꯤꯗꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ